ꯌꯨꯝꯗ ꯆꯠꯇꯨꯅ ꯑꯉꯥꯡ ꯂꯥꯌꯦꯡꯒꯅꯤ ꯍꯥꯏꯕ ꯗꯣꯛꯇꯔ ꯆꯣꯡꯊꯣꯔꯛꯂꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯑꯉꯥꯡꯁꯤꯡꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯂꯥꯌꯦꯡꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯁꯨ ꯌꯥꯎꯔꯝꯒꯅꯤ ꯈꯟꯗꯨꯅ ꯄꯦꯗꯤꯌꯥꯇ꯭ꯔꯤꯁꯤꯌꯥꯟ ꯗꯣꯛꯇꯔ ꯌꯥꯏꯈꯣꯝꯕ ꯇꯥꯎꯔꯦꯝꯅ ꯚꯣꯂꯨꯟꯇꯔꯤ ꯑꯣꯏꯅ ꯌꯨꯝꯗ ꯆꯪꯗꯨꯅ ꯑꯉꯥꯡꯁꯤꯡ ꯂꯥꯌꯦꯡꯅꯕꯒꯤ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯟꯅꯅꯕ ꯀꯠꯊꯣꯛꯇꯨꯅ ꯊꯕꯛ ꯇꯧꯗꯕ ꯌꯥꯗꯕꯒꯤ ꯃꯇꯝꯗꯨ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯗꯣꯛꯇꯔ ꯌꯥꯏꯈꯣꯝꯕꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯑꯉꯥꯡꯁꯤꯡꯕꯨ ꯌꯨꯝꯗ ꯆꯪꯗꯨꯅ ꯍꯌꯦꯡ ꯇꯥꯡ 30ꯗꯒꯤ ꯃꯍꯥꯛꯀ ꯋꯥꯈꯜ ꯃꯥꯟꯅꯕ ꯚꯣꯂꯨꯟꯇꯔꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯅꯤꯡꯕ ꯅꯔꯁꯁꯤꯡꯒ ꯂꯣꯏꯅꯅ ꯂꯦꯝꯅ ꯂꯥꯌꯦꯡꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯀꯣꯚꯤꯗ ꯑꯁꯤ ꯁꯟꯗꯣꯛꯀꯟꯕ ꯂꯩꯅꯥꯅꯤ ꯍꯥꯏꯗꯨꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗ ꯌꯨꯝꯗ ꯆꯪꯕ ꯍꯪꯒꯣꯏꯅꯕ ꯑꯃꯗꯤ ꯑꯉꯥꯡ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯁꯤꯡ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯂꯥꯌꯦꯡꯕꯗꯨ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯚꯣꯂꯨꯟꯇꯔꯤ ꯑꯣꯏꯅ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯅꯕ ꯐꯤꯔꯦꯞ ꯂꯧꯕꯅꯤ ꯍꯥꯏꯅ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯄꯦꯗꯤꯌꯥꯇ꯭ꯔꯤꯁꯤꯌꯥꯟ ꯗꯣꯛꯇꯔ ꯌꯥꯏꯈꯣꯝꯕ ꯇꯥꯎꯔꯦꯝꯅ ꯄꯣꯛꯅꯐꯝꯒ ꯎꯅꯕ ꯑꯃꯗ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯣꯟꯊꯧꯖꯝ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯈꯨꯝꯕꯣꯡ, ꯉꯥꯏꯔꯥꯡꯕꯝ, ꯃꯣꯏꯔꯥꯡꯄꯣꯛꯅꯆꯤꯡꯕ ꯂꯩꯀꯥꯏꯁꯤꯡ ꯌꯥꯎꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯂꯩꯀꯥꯏꯁꯤꯡꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯂꯦꯝꯅ ꯌꯦꯡꯒꯅꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯚꯣꯂꯨꯟꯇꯔꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯅꯤꯡꯕ ꯅꯔꯁꯁꯤꯡꯁꯨ ꯌꯥꯎꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯊꯧ ꯇꯥꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ, ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ, ꯃꯥꯛꯁꯅꯆꯤꯡꯕꯁꯨ ꯂꯦꯝꯅ ꯄꯤꯒꯅꯤ꯫ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟꯁꯤꯡꯗ ꯂꯩꯕ ꯑꯃꯗꯤ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟꯗ ꯂꯩꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯑꯉꯥꯡꯁꯤꯡꯁꯨ ꯄꯤꯐꯝ ꯊꯣꯛꯄ ꯂꯥꯌꯦꯡꯁꯤꯡ ꯄꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯊꯧ ꯇꯥꯔꯛꯄ ꯌꯥꯎꯔꯝꯂꯒꯗꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯁꯟ ꯇꯧꯗꯨꯅ ꯂꯥꯌꯦꯡꯍꯟꯕꯒꯤ ꯃꯇꯦꯡ ꯄꯤꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯉꯥꯡ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄ, ꯂꯩꯈꯤꯗꯕꯁꯨ ꯌꯥꯎꯈꯠꯂꯛꯄ ꯑꯃꯗꯤ ꯊꯥꯔꯗ ꯋꯦꯕ ꯑꯁꯤꯅ ꯑꯃꯨꯛ ꯑꯉꯥꯡꯁꯤꯡꯗ ꯁꯣꯛꯀꯅꯤ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯅꯔꯤꯕ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯄꯥꯈꯠꯅꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯍꯥꯛꯅ ꯐꯪꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ ꯑꯉꯥꯡ ꯆꯍꯤ 19 ꯐꯥꯎꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯨꯟꯅ 6,769ꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯅ 3,963 ꯑꯃꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯅ 3,218ꯅꯤ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯇꯤꯒꯃꯥ ꯑꯣꯏꯕꯁꯨ ꯊꯦꯡꯅꯩ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯥꯎꯅ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ꯫ ꯁꯥꯔꯚꯤꯁ ꯑꯁꯤ ꯍꯌꯦꯡꯗꯒꯤ ꯍꯧꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯃꯍꯥꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯔꯨꯇꯤꯟ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕꯗꯒꯤ ꯃꯤꯌꯥꯝꯒꯤ ꯁꯥꯔꯚꯤꯁ ꯑꯁꯤ ꯍꯧꯒꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯗ ꯂꯩꯔꯤꯕ ꯑꯁꯤ ꯁꯤꯝꯇꯣꯝ ꯎꯠꯇꯕ ꯑꯃꯗꯤ ꯃꯥꯏꯜ ꯁꯤꯝꯇꯣꯝꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯇꯤꯝꯅ PPE ꯑꯃꯗꯤ ꯃꯊꯧ ꯇꯥꯕꯁꯤꯡ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ ꯀꯣꯚꯤꯗꯅ ꯁꯣꯛꯍꯟꯕ ꯑꯁꯤ ꯆꯍꯤ ꯈꯥꯏꯔꯛꯇꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯄ ꯎꯔꯦ꯫ ꯑꯍꯥꯟꯕ ꯋꯦꯕꯇ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡ ꯑꯃꯗꯤ ꯃꯁꯥꯗ ꯑꯅꯥꯕ ꯂꯩꯕꯁꯤꯡꯗ ꯑꯣꯏꯅ ꯁꯣꯛꯈꯤ꯫ ꯁꯦꯀꯦꯟ ꯋꯦꯕ ꯑꯁꯤꯗꯅ ꯑꯦꯒ꯭ꯔꯦꯁꯤꯚ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯩꯅꯥ ꯂꯩꯇꯕꯗꯁꯨ ꯁꯣꯛꯂꯛꯂꯤ꯫ ꯑꯉꯥꯡꯁꯤꯡꯗꯁꯨ ꯁꯤꯝꯇꯣꯃꯦꯇꯤꯛꯀꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯁꯨ ꯊꯦꯡꯅꯔꯤ꯫ ꯑꯉꯥꯡꯁꯤꯡꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯃꯃꯥ ꯃꯄꯥ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯃꯗꯤ ꯏꯃꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯂꯧꯅꯕ ꯑꯣꯏꯒꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯐꯤꯚꯝ ꯑꯁꯤꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕ, ꯇꯉꯥꯏ ꯐꯗꯅ ꯃꯄꯥꯟꯗ ꯆꯠꯂꯨꯔꯕꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯈꯨꯠ ꯆꯥꯝꯊꯣꯛꯄ ꯑꯃꯗꯤ ꯃꯁꯥꯗꯨ ꯁꯦꯅꯤꯇꯥꯏꯖ ꯇꯧꯊꯣꯛꯄ ꯀꯥꯎꯕꯤꯒꯅꯨ꯫ ꯃꯤ ꯌꯥꯝꯅ ꯇꯤꯟꯕ ꯃꯐꯝ, ꯃꯤ ꯇꯤꯟꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯛꯁꯇꯤ ꯊꯥꯗꯣꯛꯄꯤꯒꯅꯨ꯫ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯃꯇꯥꯡꯗ ꯂꯥꯟꯅ ꯎꯍꯟꯅꯕꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯊꯥꯒꯠꯂꯨꯕ ꯑꯃ ꯐꯥꯔꯦ꯫ ꯀꯣꯚꯤꯗ-19 ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯅꯕꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯊꯥꯒꯠꯂꯨꯕ ꯅꯨꯄꯥ ꯑꯃ ꯃꯌꯥꯡ ꯏꯝꯐꯥꯜ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯐꯥꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯧꯕꯝ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯦꯂꯥꯏꯁ ꯏꯕꯣꯝꯆꯥ ꯆꯍꯤ 90, ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯠ ꯆꯥꯎꯕ ꯀꯧꯏ, ꯎꯆꯤꯋꯥ ꯂꯩꯔꯛ ꯑꯆꯧꯕꯗꯒꯤꯅꯤ꯫ ꯃꯉꯣꯟꯗꯒꯤ MI Note 8 ꯑꯃꯁꯨꯡ ꯖꯤꯑꯣ ꯁꯤꯝ ꯑꯃꯒꯁꯨ ꯐꯥꯒꯠꯂꯦ꯫ ꯐꯥꯔꯕ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯊꯥ ꯑꯁꯤꯒꯤ 29ꯗ ꯃꯍꯥꯛ ꯚꯦꯛꯁꯤꯅꯦꯁꯟ ꯁꯦꯟꯇꯔ ꯑꯃꯗ ꯀꯣꯚꯤꯁꯤꯜꯗ ꯀꯥꯞꯈꯤ꯫ ꯃꯍꯥꯛꯅ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯃꯁꯨ ꯂꯣꯟꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯂꯧꯈꯤ꯫ ꯃꯤꯌꯥꯝꯗ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯅꯕꯒꯤꯗꯃꯛ ꯑꯃꯁꯨꯡ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕꯒꯤ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯗꯨꯒ ꯂꯣꯏꯅꯅ ꯚꯦꯛꯁꯤꯟ ꯀꯥꯞꯇꯦ ꯍꯥꯏꯕ ꯋꯥꯍꯩ ꯏꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ WhatsApp ꯑꯃꯁꯨꯡ ꯐꯦꯁꯕꯨꯛꯇ ꯚꯤꯗꯤꯑꯣ ꯑꯗꯨ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯈꯤ꯫ ꯃꯤꯌꯥꯝꯗ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯥꯐꯁꯤꯡꯅ ꯇꯧꯔꯤꯕ ꯑꯗꯨ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯅꯠꯇꯦ ꯍꯥꯏꯅ ꯂꯥꯟꯅ ꯊꯥꯖꯅꯕ ꯍꯣꯠꯅꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯀꯣꯚꯤꯗ-19 ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯅꯕ ꯒꯚꯔꯟꯃꯦꯟꯠꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯃꯁꯤꯅ ꯆꯥꯎꯅ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯛꯈꯤ꯫ ꯚꯦꯛꯁꯤꯅꯦꯁꯟ ꯁꯦꯟꯇꯔ ꯀꯌꯥꯗ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯊꯥꯖꯕ ꯑꯗꯨ ꯃꯥꯡꯍꯟꯈꯤꯗꯨꯅ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯆꯥꯡ ꯍꯟꯊꯍꯟꯈꯤ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯚꯦꯛꯁꯤꯅꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯐ꯭ꯔꯟꯠ ꯂꯥꯏꯟ ꯋꯥꯔꯀꯔꯁꯤꯡꯗ ꯗꯤꯃꯣꯔꯦꯂꯥꯏꯖ ꯑꯣꯏꯍꯜꯂꯦ꯫ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ NHM ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯃꯤꯁꯟ ꯗꯤꯔꯦꯛꯇꯔ N ꯁꯝꯖꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯄꯨꯂꯤꯁ ꯇꯤꯝ ꯑꯃꯅ ꯃꯍꯥꯛꯄꯨ ꯐꯥꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯄꯤꯒꯅꯨ꯫ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯔꯥꯟꯕ ꯄꯥꯎꯗ ꯊꯥꯖꯕꯤꯒꯅꯨ꯫
कोविड के एप्रोप्रिएट बिहेवियर सिंग ngakpiyu amasung SOP ngakpiyu government के कर्फ्यू order asibu ngakna chatpiyu hainasu SP gi cherol asida palle Imphal West District ki oina June amadagi COVID-19 ki mass testing hauragane State asida COVID-19 ki positive case masing ka hena hengalagli basiga mari lainana Chief Minister na paksanna COVID test hauragani haina laukthokhi badugi matunginna June amadagi Imphal West District ki oina mass testing hauragane Masida district asida lariba MLA singna mapung phana cooperation PBU haina Imphal West ki DC na ahiba cherol thakre DC na district asigi MLA singda thakiba warol adu da hairibana sarkar na pandemic ase thengnana balokhlakpa khongthang gi manung channa COVID-19 oigani haibagi khudam leiraba chingdaba miyoi sing positive oidaba miyoi singa soknaba samnaruba positive oidaba singe imung manung sing amadi COVID-19 test tawningba miyoi singi oina aggressive mass testing gi thabak hauragane Hairiba aggressive mass testing ase June amadagi hauraga chayol ani chupna pangthokani test asi daily basis ta phangba data aduda yumpham oiraga singnaba mafam sing amade hotspot oire haina sakhanglaba jaga sing amade potential hotspot singda sathagadavane state ase akhanaba phibam gi matungina nongmada lising amadagi lising ahumga chamnga lising manga fauba hengatkane positive case ase lepa leitana hengalakpa yai Adubu masi mamanga tawkiba mawong adugumna numit tara dagina taraga mga fauba hantarakpa yai positive case khangawdana hengalakpa se jaga kharada thokpa yai masida isolation center medicine amadi local organization na chingbagi mathau hengalakpa yai khangawdana positive case hengalakli basida paksanna test tawbagi tangai fadaba lai maramaduna district administration gi maikaidagi government amasung private building sing haibadi educational institution natraga community hall sing ase home isolation gi khudong chaba leitaba miyoi sing Adugi oina khudaki oina community home isolation na chingba sizinaba yai maramaduna hairiba sing asida MLA sing na mapung phana cooperation PBU loina na community level da home isolation amasung testing asida paksana saruk yanaba club amasung association sing grassroots level da pawase PBU hairi COVID-19 na laikhidrabi amagi haksang layang malpi de haiduna lauge yadre COVID-19 positive oibadagi hospital da admit tawduna Thawai gi damak lanthengnarakibe masagi chahi humbudraga mangarom surabi nupi ama ngasi kanba ngamdana laikhidrabasu layeng sangaduna mahakpu layeng birakpagi pifam thokpa senpham singdokte haiduna mahaki asiba haksang lauge haibadu yaraktre hairi laibak thiraba thokdok aduda laikhidrabe nupi adugi maming khangebam pisak kawi hairangoi thongdagi ni hairi mahak hospital aduda tha asigi kunga manga gi nungthil pung manga ga minute kuntarerom tarakpada admit tawbadagi layeng sangadugi COVID-19 ICU gi room number 1 gi bed number 13 da thamduna layang lakhibani hairi adumoinamak laina asina positive ohenkhrabe mahak kanba ngamhaudana ngasi ayu anganba pung 3 minute 10 ga manga rom tarakpada mahakpu layang lakhiba ICU ge phamung aduda laikhidabani hairi mahak laikhidabadagi mahaki imungki maikaidagi mahaki haksangi aroiba mathau mangam pangthoknabagi damak launaba hotnarubada hospital adugi maikaidagi pifam thokpa lupa lakh ani ga lising humudra ga nithoi samnga tare hairiba senpham ase pithoklamdragade laikhidrabigi haksang adu lauba yaroi haiduna athingba thamlakhibani hairi thokdok asi ras medicity da thokibane COVID-19 na mama mapa lahen khidraba angang singda tha khudingi lupa lising ahum ga chamnga piragane COVID-19 na maram oiduna mama mapa laikhidraba Assam gi angang singda mateng pangnaba lakhulakpa khongthang amada Assam government na thangja numita Mukhya Mantri Sisu Seva Achoni Kauba scheme ama laukthokre Chief Minister Himanta Biswa Sarma na thangja numita phongdokhibada mama mapa animak laikhidraba amasung Makoigi mari mata sing na yengseliba ngang sing tha khudingi selgi mateng oina lupa lising ahum ga chamnga piragani sahi taragi makhada leiba imungi support amata phangdraba ngang sing child care institution singda lahellagani makoi mafam sing asida mahima sing tambagi khudong saba pigani COVID-19 na maram oiduna mama mapa animak laikhidraba inkhalakliba nupi macha sing Kasturba Gandhi Balika Vidyalaya gumba maming leiraba institution singda thamduna protection matik chana phanghallagani haina Saramana makata na phongdokhi Chief Minister na hai mama mapa laikhidraba mayum makai panbagi chahi yauraba nupi macha singi oina de Assam government na Arundhati Gold Scheme gi makada sanatola ama amasung amukta piba sel gi mateng oina lupa lising yangkhai pigane Chief Minister na makata na hai madude vocational training gi damak enroll tawrba sing yauna mama mapa laikhidraba school college tamliba angang khudingmak makhoi gi mahima sing tambaga mari lainana laptop tablet sing su pigane hu chenba yu thaklubadagi miyoi kungani thoi sire taruk phare thangja numita makata na miyoi manga sikhibaga loinana Uttar Pradesh ke Aligarh da thingba leiba hu chenba yu thaklubadagi haujik phawada sikhiba mi masing punna kungani thoi sure adum oinamak
ꯂꯣꯀꯦꯜꯁꯤꯡꯅ ꯑꯁꯤꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯂꯤꯒꯔ ꯄꯨꯂꯤꯁꯅ ꯀꯦꯁ 3 ꯔꯦꯖꯤꯁꯇꯔ ꯇꯧꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ 3 ꯐꯥꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯛꯁꯥꯏꯖ ꯑꯣꯐꯤꯁꯥꯔ ꯌꯥꯎꯅ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥ ꯁꯁꯄꯦꯟ ꯇꯧꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅꯗꯤ ꯁꯤꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯍꯨ ꯆꯦꯟꯕ ꯌꯨ ꯊꯛꯄꯒ ꯃꯔꯤ ꯂꯩꯅꯗꯦ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯇꯩ ꯃꯔꯝꯁꯤꯡꯁꯨ ꯂꯩ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯤꯖꯤꯜꯂꯒꯅꯤ ꯗꯤꯚꯤꯖꯅꯦꯜ ꯀꯃꯤꯁꯅꯔ ꯒꯧꯔꯕ ꯗꯌꯥꯜꯅ ꯍꯥꯏ ꯑꯂꯤꯒꯔꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯦꯔꯤꯌꯥ 3ꯗ ꯑꯊꯤꯡꯕ ꯊꯝꯕ ꯌꯨ ꯊꯛꯂꯨꯕꯗꯒꯤ ꯁꯤꯈꯤꯕ ꯃꯤ ꯃꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯨꯟꯅ 22 ꯁꯨꯔꯦ꯫ ꯁꯦꯅꯤꯌꯔ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ SSPꯒꯤ ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯁ ꯑꯣꯐꯤꯁꯥꯔ ꯀ꯭ꯔꯤꯁꯅ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯄꯗ ꯄꯨꯂꯤꯁꯅ ꯀꯦꯁ 3 ꯔꯦꯖꯤꯁꯇꯔ ꯇꯧꯔꯦ ꯑꯃꯁꯨꯡ ꯌꯨ ꯁ꯭ꯃꯒ꯭ꯂꯤꯡ ꯔꯦꯀꯦꯠꯇ ꯆꯦꯟꯅꯕ ꯑꯅꯤꯜ ꯆꯧꯙꯨꯔꯤ ꯀꯧꯕ ꯑꯦꯀ꯭ꯌꯨꯁ ꯑꯃ ꯑꯃꯁꯨꯡ ꯑꯇꯩ ꯃꯤꯑꯣꯏ 3 ꯐꯥꯔꯦ꯫ ꯃꯔꯨꯑꯣꯏꯕ ꯑꯦꯀ꯭ꯌꯨꯁ 2 ꯂꯣꯠꯈꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯄꯥꯎ ꯄꯤꯕꯗ ꯂꯨꯄꯥ 50,000ꯒꯤ ꯁꯦꯜꯒꯤ ꯃꯅꯥ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯦ꯫ ꯁꯦꯡꯗꯕ ꯌꯨ ꯊꯛꯄꯗ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯒꯚꯔꯟꯃꯦꯟꯠꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯛꯁꯥꯏꯖ ꯑꯣꯐꯤꯁꯥꯔ ꯙꯤꯔꯥꯖ ꯁꯔꯃ, ꯑꯦꯛꯁꯥꯏꯖ ꯏꯟꯁꯄꯦꯛꯇꯔ ꯔꯥꯖꯦꯁ ꯌꯥꯗꯕ, ꯀꯟꯁꯇꯦꯕꯜ ꯑꯁꯣꯛ ꯀꯨꯃꯥꯔ, ꯏꯟꯁꯄꯦꯛꯇꯔ ꯆꯟꯗ꯭ꯔꯄ꯭ꯔꯀꯥꯁ ꯌꯥꯗꯕ ꯑꯃꯁꯨꯡ ꯀꯟꯁꯇꯦꯕꯜ ꯔꯥꯝꯔꯥꯖ ꯔꯥꯅꯥ ꯆꯦꯛꯁꯤꯟꯗꯕꯒꯤ ꯆꯥꯔꯖꯇ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯀꯤ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯅꯥꯏ ꯁ꯭ꯀꯨꯜꯁꯤꯡꯅ ꯐꯤ ꯂꯧꯕ ꯂꯦꯞꯀꯗꯕꯅꯤ ꯃꯍꯩꯔꯣꯏ ꯂꯨꯞ 3 ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄꯦꯟꯗꯦꯃꯤꯛ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯆꯥꯅꯕ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯅꯥꯏ ꯁ꯭ꯀꯨꯜꯁꯤꯡꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯐꯤ ꯊꯧꯕ ꯑꯃꯗꯤ ꯂꯧꯕ ꯈꯨꯗꯛꯇꯒꯤ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞ 3ꯅ ꯄꯨꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯑꯦꯝꯁꯨ, MSF, ꯗꯦꯁꯥꯝ, KSA, ꯁꯨꯛ ꯑꯃꯁꯨꯡ ꯑꯦꯝꯁꯅ ꯄꯨꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯆꯠꯊꯔꯛꯂꯕꯗꯤ ꯃꯍꯩꯔꯣꯏ ꯂꯨꯞ 3ꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯣꯏ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯤꯆꯔ, ꯁ꯭ꯇꯥꯐ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯅ ꯋꯥꯀꯠꯅꯤꯡꯕ ꯂꯩꯔꯕꯗꯤ ꯃꯍꯩꯔꯣꯏ ꯂꯨꯞ 3ꯀꯤ ꯐꯦꯁꯕꯨꯛ ꯄꯦꯖꯁꯤꯡꯗ ꯇꯦꯛꯁ ꯊꯥꯕꯤꯔꯛꯎ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔꯁꯤꯡ 7005606920, 8837457630, 7005837341, 6009679960 ꯑꯃꯁꯨꯡ 7085199288 ꯇ ꯄꯥꯎ ꯄꯤꯕꯤꯔꯛꯎ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯁꯥꯐꯨꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯦ꯫ ꯆꯩꯔꯛ ꯑꯁꯤꯗ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯈꯔꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯊꯥꯒꯤ ꯐꯤ ꯊꯤꯗꯣꯛꯅꯕ ꯑꯀꯛꯅꯕ ꯃꯇꯝ ꯊꯥꯖꯤꯜꯂꯛꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯐꯤ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗꯤ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯅꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯍꯩꯔꯣꯏ ꯂꯨꯞ 3ꯅ ꯍꯛꯆꯤꯟꯅ ꯂꯧꯏ꯫ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯈꯔꯗ ꯐꯤ ꯊꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁꯀꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯒ ꯐꯤ ꯊꯤꯕ ꯉꯝꯖꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯅ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯌꯥꯎꯍꯟꯗꯕ ꯑꯃꯗꯤ ꯑꯣꯟꯂꯥꯏꯟ ꯑꯦꯛꯖꯥꯝ ꯊꯥꯍꯟꯗꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ꯫ ꯁ꯭ꯀꯨꯜꯁꯤꯡꯅ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯒꯗꯕꯅꯤ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2020ꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯆꯩꯆꯠ 5ꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯦꯖꯨꯀꯦꯁꯟ ꯑꯦꯁꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯁꯨꯝꯅ ꯑꯅꯤꯁꯨꯕ ꯀꯣꯚꯤꯗ-19 ꯄꯦꯟꯗꯦꯃꯤꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯑꯦꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯍꯧꯖꯤꯛ ꯃꯄꯨꯡ ꯑꯣꯏꯅ ꯊꯥꯒꯤ ꯐꯤ ꯂꯨꯄꯥ ꯀꯌꯥ ꯂꯧꯒꯗꯒꯦ ꯍꯥꯏꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ, ꯑꯦꯗꯦꯗ ꯁ꯭ꯀꯨꯜ, ꯑꯇꯩ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯈꯥꯗ ꯂꯩꯕ ꯁ꯭ꯀꯨꯜꯁꯤꯡ ꯂꯣꯏꯅꯅ ꯇꯤꯆꯔꯁ, ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯊꯥꯒꯤ ꯑꯣꯏꯅ ꯐꯪꯐꯝ ꯊꯣꯛꯄ ꯂꯨꯄꯥ ꯀꯌꯥ ꯄꯤꯍꯟꯒꯗꯒꯦ ꯑꯃꯗꯤ ꯁ꯭ꯀꯨꯜꯒꯤ ꯚꯦꯟ ꯁꯥꯔꯚꯤꯁ ꯇꯧꯖꯔꯒ ꯌꯨꯝ ꯄꯨꯖꯔꯤꯕꯁꯤꯡꯁꯨ ꯌꯦꯡꯕꯤꯔꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯌꯨ꯫ ꯏꯔꯝꯗꯝ ꯑꯁꯤꯗ ꯍꯦꯟꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯆꯥꯅꯕ ꯁꯦꯟꯐꯝꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯇꯤꯆꯔꯁ ꯑꯃꯁꯨꯡ ꯁ꯭ꯇꯥꯐꯁꯤꯡ ꯚꯦꯟ ꯁꯥꯔꯚꯤꯁ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯂꯣꯏꯁꯪꯒꯤ ꯌꯦꯡꯂꯒ ꯑꯐꯕ ꯃꯑꯣꯡꯗ ꯑꯃꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯣꯔꯗꯔ ꯊꯣꯛꯄꯤꯅꯕ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫